ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯍꯩ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤꯅꯆꯣꯡꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯗ ꯍꯩ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯊꯧꯗꯣꯛ ꯃꯊꯪ ꯃꯊꯪ ꯊꯣꯛꯈꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯕ ꯀꯥꯏꯕ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯗꯨꯅ ꯁꯤꯔꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯞ ꯐꯥꯎꯕ ꯂꯧꯈꯤꯕ ꯆꯥꯎꯊꯣꯏꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯇꯥꯜꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯄꯩꯁꯥꯗꯨ ꯃꯥꯡꯍꯟꯕꯤꯕ, ꯄꯩꯁꯥꯗꯨꯕꯨ ꯍꯥꯠꯈꯤꯕ, ꯃꯃꯥꯟꯅꯕꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯔꯝꯈꯤꯕ ꯆꯥꯎꯊꯣꯏꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯍꯟꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯩ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯆꯩꯖꯈꯤꯕ, ꯃꯤ ꯄꯨꯅꯤꯡꯈꯤꯗꯕ, ꯃꯤ ꯎꯕ ꯃꯇꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯠꯗꯨꯅ ꯃꯆꯤ ꯃꯌꯥꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯆꯥꯎꯊꯣꯏꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯔꯒꯦ ꯍꯥꯏꯕꯁꯦ ꯆꯥꯝꯃꯔꯛ ꯈꯟꯖꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯨꯛ ꯈꯜꯂꯒ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ, ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯋꯥꯈꯜ ꯑꯣꯏꯅ ꯃꯥꯅ ꯈꯜꯂꯔꯤ꯫ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ, ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯅꯤꯡꯈꯤꯕꯁꯨ ꯆꯥꯎꯊꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯗ ꯄꯥꯗ ꯇꯧꯕ, ꯅꯝꯊꯥꯛ ꯇꯧꯕ ꯈꯔ ꯌꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕ ꯆꯥꯎꯊꯣꯏ ꯇꯜꯂꯝꯃꯤ, ꯄꯨꯟꯁꯨ ꯄꯨꯅꯤꯡꯂꯝꯗꯦ꯫ ꯃꯁꯤꯃꯛꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯍꯥꯛꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯃꯇꯝ ꯀꯌꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ, ꯃꯤꯅ ꯄꯩꯁꯥ ꯃꯠꯄꯤꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯆꯥꯎꯊꯣꯏꯁꯤ ꯇꯁꯦꯡꯅꯃꯛ ꯌꯦꯡꯕꯗ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯃꯃꯥꯟꯅꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩꯔꯤ, ꯔꯣꯁꯟ꯫ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯑꯍꯥꯟꯕ ꯊꯤꯔꯛꯄꯁꯦ ꯆꯥꯎꯊꯣꯏꯅꯤ꯫ ꯆꯥꯎꯊꯣꯏꯒ ꯄꯨꯜꯂꯒ ꯆꯥꯎꯊꯣꯏꯅ ꯃꯉꯣꯟꯗ ꯁꯥꯔꯛꯄ ꯋꯥꯔꯤꯁꯤꯡ ꯇꯥꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯔꯣꯁꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯅ ꯍꯦꯛ ꯄꯨꯟꯕ ꯐꯪꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯥꯎꯊꯣꯏꯅ ꯑꯁꯣꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯤ, ꯀꯔꯤ ꯀꯔꯤ ꯊꯣꯛꯈ꯭ꯔꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯄꯥꯎ ꯑꯁꯦ ꯄꯥꯛꯅ ꯍꯦꯛ ꯇꯥꯗꯕꯅꯤ꯫ ꯍꯟꯗꯛ ꯃꯍꯥꯛꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯥꯎꯊꯣꯏꯒꯤ ꯑꯣꯏꯔꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯈꯤ꯫ ꯃꯁꯤ ꯎꯕꯗ ꯌꯥꯝꯅꯁꯨ ꯉꯛꯈꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯔꯣꯁꯟꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯗ ꯆꯥꯎꯊꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯪꯈꯤ꯫ ꯃꯃꯥꯅ ꯔꯣꯁꯟꯗ ꯅꯣꯡꯃ ꯋꯥꯔꯤ ꯑꯁꯦ ꯐꯖꯅ ꯂꯤꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯏꯆꯝ ꯆꯝꯕ, ꯃꯕꯨꯛ ꯐꯕ, ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯕ, ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ, ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯋꯥꯏꯕꯤꯈ꯭ꯔꯒ ꯍꯟꯗꯨꯅ ꯄꯩꯁꯥ ꯍꯥꯠꯄꯤꯗꯨꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯈꯤꯕꯒꯤ ꯆꯥꯎꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯊꯪ ꯃꯊꯪ ꯑꯋꯥꯕ ꯇꯥꯔꯛꯄꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯁꯦ ꯇꯝꯂꯝꯃꯤ, ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯍꯪꯉꯤ, ꯆꯥꯎꯊꯣꯏꯒꯤ ꯏꯃꯥꯗꯤ ꯈꯪꯗꯕ꯭ꯔꯥ? ꯏꯃꯥꯅꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏ? ꯔꯣꯁꯟꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯇꯝꯃꯤ, ꯈꯪꯉꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯑꯋꯥꯕꯗꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯄꯩꯁꯥ ꯂꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯨꯕꯅꯤ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯡꯂꯛꯄ ꯈꯔꯗꯤ ꯁꯤꯡꯂꯛꯏ, ꯑꯇꯩꯗꯤ ꯈꯟꯅꯕ ꯍꯧꯔꯒ ꯑꯣꯏꯅ ꯇꯣꯛꯏꯗ꯫ ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯁꯤꯅ ꯔꯣꯁꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯄꯟꯊꯗꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯑꯃꯗꯤ ꯃꯥꯅ ꯆꯥꯎꯊꯣꯏꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯨꯅ ꯈꯟꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯊꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ, ꯃꯍꯥꯛꯅ ꯃꯤ ꯄꯨꯅꯤꯡꯗꯕ, ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯕ ꯀꯌꯥꯁꯦ ꯑꯃꯨꯛꯇꯪ ꯊꯦꯝꯒꯦ ꯍꯥꯏꯗꯨꯅ ꯔꯣꯁꯟꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯟꯗ ꯂꯦꯞꯂꯝꯃꯤ꯫ ꯔꯣꯁꯟ ꯃꯃꯥꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯆꯥ ꯔꯣꯁꯟꯗꯁꯨ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯅꯥꯏꯇꯣꯝ ꯇꯥꯔꯤꯕ ꯀꯌꯥꯁꯦ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯈꯔ ꯈꯔ ꯆꯠꯂꯨ, ꯃꯥꯒ ꯈꯔ ꯈꯔ ꯄꯨꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯐꯥꯎꯕ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯁꯟ ꯆꯥꯎꯊꯣꯏꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯑꯗꯨꯃꯛ ꯔꯣꯁꯟꯅ ꯎꯔꯔꯦ ꯆꯥꯎꯊꯣꯏꯈꯣꯏꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯁꯦ꯫ ꯃꯃꯥꯡꯗ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯂꯝꯕ ꯃꯇꯝꯗꯗꯤ ꯏꯪꯈꯣꯜ ꯑꯁꯦ ꯄꯣꯠꯆꯩ ꯌꯥꯝꯅ ꯐꯕꯅꯤ, ꯄꯣꯠꯆꯩ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯥꯄꯤ ꯌꯥꯝꯅ ꯁꯣꯡꯉꯝꯃꯤ꯫ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯈꯔ ꯃꯃꯥꯅ ꯁꯦꯝ ꯁꯥꯔꯤꯕꯗꯣ ꯔꯣꯁꯟꯅ ꯎꯔꯝꯃꯤ꯫
Rosan sab leptuna chauthoi mama adubu Rosan da korami mama su kanano haduni yengthorakpada Rosan orambadagi Rosan lakpada harawbum tawi kok de yeliba phi do loktuna humang te thui aduga Rosan bu law haduna kaushille Rosan salai Rosan bu ubada mama aduna ichadi anai yaudabra nungai ribra haduna wa hanglai Rosan ingna tamna khumi nungai ri ima chauthoi bu leibra chauthoi gi wa palak mama se pakhum pipum khangde mamang dadi chauthoi amadi Rosan haikrabati lore makhoi ani phajana supulli phajana suloini chauthoi gi yumdi Rosan gi yum gumbani aduga Rosan gi yumsu chauthoi gi yum gumbani adubu hoji hoji chauthoi gi oirba mataw sida mama se pakhum pinbugum piningdabugum tumillerami Rosan su wari ayambadi khanglibani mama na tamna khumai leibani yana kharomda tumina phamlaga lehubani nang lakpa tanjam chare numit kyani rom yumda leigadabano Rosan khummi ma handakti exam suloirabani na sayol ani mukti leigadaba male ai changluge asum yana kharomda lehowe haba natra mama na lehubani nang lakpa ima se wakhal khara nungai amukta pullu amukta wari saw Rosan chauthoi gi manak tamna yumudugi yana kharomda hatu hatu sakhirami yumgi yana khadu yorabada tuminna manglag phamliba chauthoi bu uba matamda Rosan se kofum khangkidre tamna manak tamna sangi aduga makhutuna chauthoi gi saganda paiduna chauthoi haduna tamna kori matam masida chauthoi se wakhal madam manglambani mamai do pat onkhalakpada mama na baro sandu orambadagi chauthoi se khangaude magi mamitagi mapi tam tare chauthoi gi matawdu ubada Rosan waipom khangde tarakliba magi mamit mapi edo Rosan tamate thokpirami aduga mana hai karigino nangna masi da phamlagle dubo nangdi hona ba kanba paisa tanba yamna kanba aigi marup chauthoi ni migi awab su uba ngamdaba migi awab kaya tisu mateng pang aigi marup ni nangna adumna masi da phamlaga leibado pakjade adum tawgno imasu nangidama khanbadi yamna warabane lause mangol phamsilaw yana khachida phambado nungaitilao mangol da phamsilaw haduna mamana ba chauthoi se makhus samduna mana puri aduga mangol da phamin aduna makhoi ani wari kaya sanai wari sai habdu mangai punsi da thokiba kangomdaba mina namthak tobikiba oidaba tobikiba kaya sina chauthoi dadi madugi saina adu koktribani madugi saina adu mangol churibani Rosanna wari phana sarab sumakse madu sing du nikhlakko matamda aduma magi mapi khamngamde mapi sinthare adubu mamana baman wana bamgi damakta mana wari bakaya sinungai nge awaba khudimu singase kokhallage haduna chapnung lemlakhiba kaya aduna chauthoi adumna mangnaga leiba kaya si mangdanaba awaba kaya si leitanaba yamna kan hona rakhirami Rosanna asumnani mathangi numita Rosan magi gari machadu puthori aduga chauthoi gi awaba kaya se machi da tumin mangnabadi henjilak tare haduna lam koi pubi gi haduna magna lam korusi haduna chauthoi harami chauthoi yaba ko leite adubu Rosan themnoduna aisu yumda kuina legadaba nate nanga pulingai khara koiba chatpado pami lao chaluseba chalusilaw haduna ngarang gangbadagi yaning chauthoi se yakhirami gari thona Rosan magi mamanaba chauthoi harami chauthoi asidi asing khongda leiba haino makong haiba khul machado yoruse moi kihom yama thaba malini chingmai do hojikti mi yam chanaba chu paute asidi kihom charuse chauthoi gari maningna tongna wa kari mathangangde adum mangi magi mangliba nungai taba kaya adu koknaba haduna Rosanna wari ase yamna sabirami asumna hojikti gari macha si tonglaga lapuduna hojikti kihom yamna thariba haino makong haduna khangnariba chingmai si maya se yoshilakle masigi maya si yoshilakko matambati lambi matai da kihom thaduna yoliba sing aduma uba hori kihom leiko habase mathang kihom yoliba sing aduna hainare gari edo adum thawi pareng shana yamna shangna yoli asumna adum challe
ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯔꯣꯁꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯁꯣꯝꯂꯣꯝꯒꯤ ꯆꯤꯡꯃꯥꯏ ꯀꯥꯐꯝ ꯀꯤꯍꯣꯝꯅ ꯄꯥꯛ ꯁꯟꯅ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥ ꯇꯝꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯀꯤꯍꯣꯝꯕꯨ ꯆꯥꯕ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯅꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯔꯣꯁꯟꯅ ꯐꯅ ꯋꯥꯔꯤ ꯁꯥꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯁꯨ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯆꯪ ꯆꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯥꯁꯦ ꯑꯗꯨꯃꯛ ꯂꯩ꯫ ꯃꯪꯂꯒ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ ꯆꯥꯎꯊꯣꯏꯅ ꯇꯧꯔꯤꯕ꯫ ꯇꯝꯅ ꯇꯝꯅ ꯑꯗꯨꯝ ꯆꯪꯉꯤ꯫ ꯔꯣꯁꯟꯅ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯆꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯤꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯗꯣ ꯊꯥꯡꯅꯤꯡꯕꯒꯨꯝ ꯊꯥꯡꯅꯤꯡꯗꯕꯒꯨꯝ ꯆꯠꯅꯤꯡꯕꯒꯨꯝ ꯆꯠꯅꯤꯡꯗꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯔꯣꯁꯟꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯧ ꯑꯁꯤꯗ ꯆꯪꯂꯛꯎꯕ ꯑꯁ ꯅꯪꯁꯤꯃ ꯅꯨꯡꯉꯥꯏꯈꯤꯗꯦꯍꯦ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯁꯦ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯃꯔꯛꯇ ꯈꯔ ꯄꯨꯜꯂꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯂꯥꯛꯑꯣ ꯆꯤꯡꯃꯥꯏꯒꯤ ꯀꯤꯍꯣꯝ ꯄꯥꯛ ꯁꯟꯅ ꯊꯥꯔꯤꯕꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂꯨꯁꯤꯔꯥ? ꯇꯨ ꯃꯤ ꯈꯔꯁꯨ ꯑꯗꯨꯃꯛ ꯀꯥꯟꯅꯩꯅꯦ ꯑꯁꯣꯝꯗ ꯀꯥꯔꯨꯁꯤꯔꯥ? ꯆꯥꯎꯊꯣꯏ ꯈꯨꯝꯅꯤꯡꯗꯦ꯫ ꯃꯥꯅ ꯈꯨꯝꯅꯤꯡꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯦ ꯅꯥꯊꯩꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯔꯣꯁꯟꯅ ꯑꯗꯨꯃꯛ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯈꯔ ꯆꯪꯂꯒ ꯆꯤꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯀꯥꯐꯝ ꯃꯅꯥꯛ ꯅꯛꯅ ꯃꯧ ꯅꯍꯥ ꯑꯃꯅ ꯀꯤꯍꯣꯝ ꯌꯣꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯔꯣꯁꯟ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯀꯤꯍꯣꯝ ꯑꯃꯅꯤ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯥꯎꯊꯣꯏꯗꯤ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯌꯦꯡꯈꯠꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯑꯗꯨꯝ ꯀꯥꯟꯅꯔꯤ꯫ ꯆꯤꯡꯃꯥꯏ ꯑꯁꯦ ꯀꯤꯍꯣꯝꯒꯤ ꯀꯤꯍꯣꯝ ꯉꯥꯛꯇꯅꯤ ꯄꯥꯛ ꯁꯟꯅ ꯊꯥꯔꯔꯤ꯫ ꯔꯣꯁꯟꯅ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯉꯩ ꯃꯍꯥꯛꯇꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯒ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯀꯥꯅꯅꯕ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯎꯊꯣꯏ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯂꯦꯞꯄꯤ꯫ ꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯤꯡꯃꯥꯏ ꯑꯗꯨꯕꯨ ꯌꯦꯡꯕ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯂꯥꯛꯇꯦ꯫ ꯇꯣꯉꯥꯟꯕ ꯏꯃꯪ ꯃꯪꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯨꯔꯤ꯫ ꯑꯁꯨꯝꯅ ꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯊꯗꯨꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯁꯨꯔ ꯑꯃꯗ ꯏꯁꯩ ꯉꯪꯂꯛꯏ꯫ ꯉꯪꯂꯤꯕ ꯏꯁꯩꯁꯦ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯨꯔꯅꯣ ꯀꯗꯣꯝꯗꯒꯤ ꯇꯥꯟꯊꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯉꯛꯁꯤ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯀꯗꯣꯝꯗꯒꯤ ꯉꯪꯂꯛꯂꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯀꯧꯕꯒꯨꯝ ꯇꯠꯇꯅ ꯐꯥꯎꯔꯔꯦ꯫ ꯀꯗꯣꯝꯗꯅꯣꯅꯦ ꯀꯗꯣꯝꯗꯅꯣ ꯈꯣꯟꯖꯦꯜꯁꯤꯕꯣ? ꯆꯤꯡꯃꯥꯏ ꯑꯁꯤꯅꯒ ꯑꯣꯏꯔꯦ ꯌꯥꯝꯅ ꯅꯛꯅ ꯇꯥꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯀꯗꯥꯏꯗꯅꯣ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯀꯗꯣꯝꯗꯅꯣ? ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯔꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯎꯕ ꯉꯝꯗꯦ ꯈꯪꯕ ꯉꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯣꯁꯟ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯇ꯭ꯔꯦ꯫ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯄꯒꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯄꯔꯦꯡ ꯁꯥꯟꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯉꯥꯊꯗꯨꯅ ꯏꯁꯩ ꯑꯁꯤ ꯉꯪꯂꯒ ꯃꯉꯣꯟꯗ ꯀꯤꯔꯨ ꯌꯦꯡꯂꯤꯕꯤ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯎꯔꯛꯄꯅꯤ꯫ ꯃꯁꯤꯕꯨ ꯍꯦꯛ ꯎꯕꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯑꯥꯗꯒꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯈ꯭ꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯌꯦꯡꯂꯛꯄꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯆꯥꯎꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯔꯔꯤ꯫ ꯆꯥꯎꯊꯣꯏ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯟꯅꯕꯒꯨꯝ ꯃꯅꯥꯛꯇꯝꯅ ꯅꯛꯁꯤꯟꯅꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯔꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯇꯥꯟꯅꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯎꯈꯣꯡ ꯑꯁꯤꯗ ꯉꯥꯊꯔꯒ ꯉꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯉꯪꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯑꯗꯨꯃꯛ ꯁꯨꯔ ꯑꯁꯤꯅ ꯃꯥꯕꯨ ꯀꯧꯔꯔꯤ꯫ ꯃꯅꯥꯛꯇꯝꯅ ꯑꯗꯨꯃꯛ ꯅꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯕꯨ ꯎꯅꯤꯡꯕ ꯈꯪꯅꯤꯡꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯥꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯅꯛꯁꯤꯜꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯃꯥꯟꯅꯕ ꯔꯣꯁꯟꯅ ꯃꯃꯥꯟꯅꯕ ꯆꯥꯎꯊꯣꯏ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯆꯥꯎꯊꯣꯏꯅ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯃꯃꯥꯟꯅꯕꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯈꯔ ꯌꯥꯡꯅ ꯑꯃꯗꯤ ꯅꯨꯄꯤꯗꯨꯕꯨ ꯎꯅꯤꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯕꯨ ꯉꯥꯎꯍꯜꯂꯝꯗꯨꯅ ꯆꯤꯡꯁꯤꯜꯂꯝꯕ ꯇꯥꯔꯕꯁꯨ ꯆꯥꯎꯊꯣꯏꯁꯦ ꯐꯠ ꯂꯩꯊꯣꯔꯛꯏ ꯌꯦꯡꯊꯣꯔꯛꯏ꯫
ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯔꯣꯁꯟꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯔꯣꯁꯟꯗꯗꯤ ꯃꯥꯅ ꯀꯔꯤ ꯑꯅ ꯍꯥꯏꯔꯨꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯔꯣꯁꯟꯅ ꯀꯧꯔꯤꯕꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯃꯗꯤ ꯃꯃꯥꯏ ꯑꯗꯣ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯃꯥꯅ ꯌꯦꯡꯕꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯎꯈꯤꯗ꯭ꯔꯦ ꯎꯗꯕꯗꯒꯤ ꯀꯤꯔꯨ ꯆꯦꯞꯊꯗꯨꯅ ꯀꯗꯣꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯥꯕꯨ ꯀꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯔꯣꯁꯟꯅ ꯍꯥꯏ ꯑꯁꯣꯝꯗ ꯀꯥꯒꯗꯕ ꯅꯠꯇꯦ ꯇꯨ ꯑꯁꯣꯝꯗ ꯃꯤ ꯄꯔꯦꯡ ꯀꯥꯅꯔꯤꯁꯦ ꯑꯁꯣꯝꯗ ꯀꯥꯁꯤꯜꯂꯛꯎꯕ ꯀꯗꯣꯝꯗꯅꯣ ꯅꯪꯅ ꯑꯁꯤꯒꯤ ꯎ ꯄꯔꯦꯡ ꯍꯧꯔꯤꯕꯁꯤꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯤꯕꯁꯤꯅ ꯑꯁꯣꯝꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯇꯨ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯄꯔꯦꯡ ꯆꯠꯈ꯭ꯔꯗꯤ ꯈꯣꯡꯕꯥꯟ ꯑꯆꯧꯕ ꯇꯥꯔꯅꯤ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯂꯥꯛꯎꯕ ꯆꯥꯎꯊꯣꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯨꯄꯤꯗꯨꯗꯤ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗꯨꯒꯤ ꯃꯌꯥꯗ ꯂꯦꯞꯂꯒ ꯎꯈꯣꯡꯁꯤꯗ ꯉꯥꯊꯔꯒ ꯂꯩꯈꯤꯕꯗꯣ ꯃꯥꯅ ꯎꯔꯨꯔꯤꯕꯅꯤ ꯃꯁꯤꯃꯛꯅ ꯃꯅꯥꯛꯁꯤꯗ ꯅꯛꯁꯤꯟꯅꯤꯡꯕ ꯆꯪꯁꯤꯟꯅꯤꯡꯕꯗꯤ ꯆꯥꯎꯊꯣꯏꯅ ꯐꯥꯎꯈꯤ ꯃꯅꯥꯛꯁꯤꯗ ꯆꯪꯈꯤꯗ꯭ꯔꯦ ꯅꯛꯁꯤꯟꯈꯤꯗ꯭ꯔꯦ ꯔꯣꯁꯟꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯣꯝ ꯃꯊꯛꯂꯣꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯥꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏ ꯀꯥꯔꯕꯁꯨ ꯃꯅꯤꯡ ꯊꯥꯡꯂꯤꯕ ꯆꯥꯎꯊꯣꯏꯅ ꯉꯁꯥꯏꯒꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯛꯂꯣꯝꯗ ꯁꯨꯝ ꯀꯥꯔꯛꯄ ꯃꯇꯝꯗꯁꯨ ꯃꯊꯛꯂꯣꯝꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯥꯅ ꯏꯁꯩ ꯉꯪꯂꯛꯄ ꯑꯃꯗꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊ ꯀꯤꯔꯨ ꯆꯥꯎꯊꯣꯏꯗ ꯌꯦꯡꯂꯛꯄꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯊꯣꯏꯅ ꯎꯔꯛꯏ ꯎꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯔꯣꯁꯟꯅ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯀꯩꯗꯧꯔꯒꯦ ꯆꯥꯎꯊꯣꯏꯗꯣ ꯔꯣꯁꯟ ꯍꯦꯛ ꯀꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜ ꯑꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯨꯝ ꯇꯧꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯤ ꯃꯁꯤꯗꯗꯤ ꯃꯥꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯋꯥꯈꯟꯅꯔ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯐꯥꯎꯈꯤꯔꯝꯃꯤ ꯃꯊꯛꯇ ꯀꯥꯔꯛꯏ ꯍꯥꯏꯕꯗꯨ ꯃꯆꯤ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯃꯪꯉꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯁꯤꯗ ꯆꯥꯎꯊꯣꯏꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯉꯪꯂꯛꯈꯤꯕ ꯇꯥꯟꯊꯥ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯈꯔ ꯎꯍꯧꯕꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯈꯤꯕꯒꯨꯝ ꯆꯥꯎꯊꯣꯏ ꯑꯗꯨꯃꯛ ꯐꯥꯎꯈꯤꯗꯕ ꯅꯠꯇꯦ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯅꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯍꯦꯛ ꯎꯔꯛꯄꯗ ꯆꯥꯎꯊꯣꯏꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯟꯅꯕ ꯔꯣꯁꯟꯕꯨ ꯅꯪ ꯑꯁꯣꯝꯗ ꯂꯩꯔꯝꯃꯨ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯔꯝꯂꯒ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯥꯎꯊꯣꯏꯁꯦ ꯆꯪꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯣ ꯃꯥꯅ ꯎꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯇꯣꯟꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅꯗꯤ ꯃꯍꯥꯛꯅ ꯌꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯥꯏꯔꯞꯇꯪ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯁꯦ ꯐꯠ ꯂꯩꯊꯣꯛꯂꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯁꯤꯅ ꯁꯨꯔꯨ ꯆꯤꯡꯂꯛꯏ ꯁꯨꯔꯨ ꯆꯤꯡꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯊꯣꯏꯁꯦ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯁꯤꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯔꯨꯝꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯈꯤ ꯌꯥꯝꯅ ꯅꯛꯂꯦ ꯅꯨꯄꯤ ꯑꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯉꯤ ꯈꯪꯗꯦ ꯅꯨꯄꯤꯁꯤꯅ ꯉꯪꯂꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯁꯤꯅ ꯆꯥꯎꯊꯣꯏꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯔꯤꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪ ꯃꯤꯆꯥꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯤꯆꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯟꯅꯕ ꯔꯣꯁꯟꯅ ꯀꯨꯏꯃꯜꯂꯦꯍꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯑꯗꯨꯃꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯂꯦ ꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯔꯣꯁꯟ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ ꯔꯣꯁꯟꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯣ ꯊꯦꯝꯃꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯏ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯅꯥꯀꯜ ꯑꯃꯗ ꯃꯥꯁꯤ ꯃꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯝꯃꯤ ꯔꯣꯁꯟꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯌꯦꯡ ꯄꯨꯜꯂꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯔꯔꯤ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯉꯪꯂꯤꯁꯤꯅ ꯎꯈꯣꯡꯗꯨꯗ ꯃꯥꯅ ꯉꯥꯊꯗꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯏ ꯃꯁꯤꯃꯛꯅ ꯃꯥꯅ ꯋꯥꯈꯜ ꯑꯁꯦ ꯃꯣꯟ ꯈꯜꯂꯒ ꯃꯪꯕꯅꯤ ꯃꯃꯥꯅ ꯃꯥꯕꯨ
ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯁꯤ ꯐꯥꯎꯕꯗ ꯅꯥꯇꯥ ꯁꯦꯟꯗꯥꯅꯕꯒꯨꯝ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯔꯝꯃꯤ ꯃꯃꯥ ꯅꯛꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯏꯖꯥꯗ ꯂꯩꯕꯅꯤ ꯆꯥꯛ ꯐꯥꯎꯕꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯊꯣꯏ ꯆꯪꯉꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯇꯨꯡꯗ ꯃꯃꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯤꯠ ꯑꯁꯦ ꯍꯦꯛ ꯎꯏꯊꯕ ꯍꯧꯔꯛꯄꯒ ꯉꯁꯥꯏ ꯉꯪꯈꯤꯕ ꯁꯨꯔ ꯑꯗꯣ ꯑꯗꯨꯃꯛ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ ꯍꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯗꯨꯝ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯎꯏꯊꯔꯝꯕ ꯃꯥꯒꯤ ꯃꯤꯠ ꯑꯁꯦ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯀꯔꯤꯅꯣ ꯀꯗꯣꯝꯗꯒꯤꯅꯣ ꯇꯥꯔꯤꯕ ꯏꯁꯩ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯐꯃꯨꯡ ꯑꯁꯤꯗ ꯂꯣꯡꯅ ꯍꯤꯞꯊꯔꯝꯕ ꯆꯥꯎꯊꯣꯏꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯝꯊꯩ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯣ ꯂꯥꯛꯂꯣ ꯀꯧꯕ ꯏꯁꯩ ꯑꯁꯤꯅ ꯃꯥꯕꯨ ꯀꯧꯕꯒꯨꯝ ꯇꯧꯔꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯐꯠ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯆꯥꯎꯊꯣꯏꯅ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯔꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯤꯅ ꯃꯥꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯥꯏꯀꯩꯗꯗꯤ ꯏꯪꯈꯣꯜꯅꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜꯅ ꯌꯩꯕꯗꯁꯨ ꯀꯌꯥꯗ ꯐꯖꯔꯤꯕ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯨꯝꯊꯅꯕ ꯆꯥꯎꯊꯣꯏꯁꯦ ꯃꯃꯤꯠ ꯎꯏꯊꯩ ꯃꯤꯅꯠ 20-30ꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯊꯣꯏꯒꯤ ꯃꯪꯑꯣꯏ ꯀꯔꯤꯑꯣꯏ ꯑꯃꯨꯛ ꯀꯞꯄ ꯑꯃꯨꯛ ꯅꯣꯛꯄ ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯦ ꯆꯥꯎꯊꯣꯏꯅ ꯇꯥꯕ ꯍꯧꯔꯛꯏ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯁꯦ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯀꯔꯤꯅꯣꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯅꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯆꯥꯎꯊꯣꯏ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯅ ꯇꯧꯐꯝ ꯈꯪꯗ ꯈꯪꯗ ꯑꯃꯨꯛ ꯎꯏꯊꯅꯤ ꯑꯃꯨꯛ ꯁꯛꯂꯛꯀꯅꯤ ꯉꯪꯂꯛꯀꯅꯤ ꯀꯧꯔꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯈꯤꯕꯁꯦ ꯆꯥꯎꯊꯣꯏ ꯇꯨꯝꯁꯤꯠ ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯇꯧꯗꯨꯅ ꯑꯗꯨꯝ ꯉꯥꯟꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯆꯥꯎꯊꯣꯏꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯃꯥꯟꯅꯕ ꯔꯣꯁꯟꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯆꯥꯎꯊꯣꯏꯅ ꯍꯧꯖꯤꯛ ꯔꯣꯁꯟꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯣꯁꯟꯒ ꯃꯥꯒ ꯊꯦꯡꯅꯔꯝꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥꯅꯗꯤ ꯃꯆꯥ ꯔꯣꯁꯟ ꯑꯁꯤ ꯊꯕꯛ ꯑꯃꯈꯛ ꯆꯠꯈꯤꯕꯅꯤ ꯍꯣꯔꯦꯟ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯔꯣꯁꯟꯗ ꯃꯥꯅ ꯇꯝꯒꯦ ꯈꯜꯂꯝꯕ ꯁꯥꯒꯦ ꯈꯜꯂꯝꯕ ꯋꯥꯔꯤꯁꯦ ꯁꯥꯗ꯭ꯔꯦ ꯑꯗꯨꯃꯛ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯞꯇꯅ ꯀꯧꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯆꯥꯎꯊꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯩꯅꯧ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯦ ꯆꯠꯅꯤꯡꯕꯗ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯃꯆꯥ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯥꯎꯊꯣꯏꯁꯦ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯠꯈꯤꯕꯅꯤ ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡꯈꯥꯏ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯪꯉꯤ ꯑꯗꯨꯕు ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯑꯃꯗꯤ ꯍꯩꯔꯥ ꯌꯣꯟꯕ ꯀꯌꯥꯁꯦ ꯌꯥꯝꯅ ꯀꯟꯅꯗꯤ ꯑꯣꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯁꯨ ꯌꯥꯔꯔꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔ ꯐꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯥꯎꯊꯣꯏ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯥꯅ ꯂꯦꯞꯇꯨꯅ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ ꯑꯁꯣꯝ ꯃꯈꯥꯔꯣꯝꯗ ꯅꯨꯄꯤ ꯑꯃꯅꯤꯗꯤ ꯍꯩꯔꯥ ꯊꯥꯗꯨꯅ ꯄꯣꯠꯆꯩ ꯊꯥꯗꯨꯅ ꯌꯣꯟꯕꯗꯤ ꯍꯧꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯆꯥꯎꯊꯣꯏꯅ ꯋꯥꯈꯜ ꯈꯜꯂꯤ ꯉꯔꯥꯡꯗꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯃꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯇꯦ ꯅꯨꯄꯤꯗꯨꯕꯨ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥꯅꯦ ꯑꯩꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯥꯕꯨ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯉꯥꯏꯁꯤꯔꯥ ꯌꯨꯝꯗ ꯍꯜꯂꯒ ꯍꯣꯔꯦꯟ ꯔꯣꯁꯟꯒ ꯄꯨꯟꯅ ꯂꯥꯛꯁꯤꯔꯥ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯪꯂꯔꯤ ꯑꯁꯨꯝꯅ ꯃꯪꯅꯤꯡꯉꯩ ꯑꯁꯣꯝ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡ ꯃꯔꯨꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯉꯔꯥꯡꯒꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯐꯠ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯂꯔꯦ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯔꯔꯦ ꯎꯈꯣꯡꯗꯨꯗ ꯉꯥꯔꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯈꯨꯠ ꯈꯜꯂ ꯈꯜꯂ ꯀꯧꯔꯤꯕꯁꯦ ꯆꯥꯎꯊꯣꯏꯅ ꯎꯔꯝꯃꯤ ꯉꯁꯤꯗꯤ ꯆꯥꯎꯊꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯅꯤꯡꯕꯁꯦ ꯑꯗꯨꯃꯛ ꯐꯥꯎꯈ꯭ꯔꯦ
ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯥꯎꯝꯅꯣ ꯀꯗꯣꯝꯗꯒꯤ ꯄꯤꯔꯤꯕ ꯏꯊꯤꯜꯅꯣ ꯑꯗꯨꯃꯛ ꯉꯪꯂꯤꯕ ꯁꯨꯔꯨꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯑꯗꯨꯃꯛ ꯅꯛꯁꯤꯟꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯅꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯉꯝꯗꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯕꯒꯨꯝ ꯅꯨꯡꯁꯤꯠ ꯑꯃꯅ ꯄꯨꯕꯒꯨꯝ ꯑꯗꯨꯃꯛ ꯆꯪꯁꯤꯜꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯡꯗ ꯉꯥꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯂꯤ ꯂꯪꯂꯤ ꯇꯧꯗꯨꯅ ꯏꯁꯩ ꯉꯪꯂꯤꯕ ꯃꯉꯣꯟꯗ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕ ꯃꯇꯧ ꯀꯌꯥꯁꯦ ꯆꯥꯎꯊꯣꯏꯁꯨ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯉꯪꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯆꯥꯎꯊꯣꯏꯗ ꯃꯃꯤꯠ ꯑꯁꯤꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯄꯥꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯔꯕ ꯆꯦꯡꯅꯧ ꯁꯛꯇꯝ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯔꯤ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯅ ꯅꯍꯥꯛꯀꯤ ꯏꯁꯩꯒꯤ ꯇꯟꯊꯥꯅ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ ꯉꯔꯥꯡ ꯅꯪꯅ ꯉꯪꯂꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯅ ꯂꯩꯐꯝꯁꯨ ꯈꯪꯈꯤꯗꯦ ꯌꯨꯝꯗ ꯍꯜꯂꯕꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯃꯛ ꯑꯩꯒꯤ ꯅꯥꯀꯣꯡ ꯁꯤꯡꯌꯥ ꯌꯩꯕꯒꯨꯝ ꯑꯗꯨꯝ ꯇꯧꯈꯤ ꯑꯗꯨꯒ ꯇꯨꯝꯕ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯉꯟꯅ ꯃꯤ ꯀꯅꯥ ꯂꯥꯛꯅꯗ꯭ꯔꯤꯉꯩ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅ ꯅꯪ ꯂꯥꯛꯂꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯦ ꯅꯍꯥꯛ ꯂꯩꯔꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯗꯨ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯥꯎꯊꯣꯏꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯃꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯆꯥꯎꯊꯣꯏꯗ ꯌꯦꯡꯂꯛꯄꯗꯗꯤ ꯆꯥꯎꯊꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯏꯀꯥꯏꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯇꯧꯔꯔꯤ ꯎꯈꯣꯡꯁꯤꯗ ꯉꯥꯊꯗꯨꯅ ꯑꯃꯨꯛꯁꯨ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯂꯛꯄ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯆꯥꯎꯊꯣꯏꯁꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯕꯅꯤ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤ ꯑꯁꯤꯗ ꯍꯩꯔꯥ ꯆꯥꯁꯦ ꯑꯥꯗ ꯅꯨꯄꯤ ꯑꯃꯅꯤꯗ ꯍꯩꯔꯥ ꯌꯣꯟꯕ ꯍꯧꯔꯦ ꯑꯩ ꯀꯤꯍꯣꯝ ꯂꯩꯔꯛꯀꯦ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯉꯛ ꯅꯣꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯆꯥꯎꯊꯣꯏ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯈꯔꯗꯣ ꯂꯧꯊꯣꯛꯂꯗꯨꯅ ꯀꯤꯍꯣꯝ ꯈꯔ ꯂꯩꯔꯝꯃꯤ ꯌꯥꯝ ꯊꯨꯅ ꯄꯨꯈꯠꯂꯛꯏ ꯎꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯀꯤꯍꯣꯝ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯅ ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯇꯧꯔꯒ ꯑꯩꯒꯤ ꯈꯨꯠꯅ ꯄꯥꯏꯔꯒ ꯄꯨꯔꯛꯄꯁꯦ ꯅꯪꯉꯣꯟꯗ ꯍꯩꯅꯗꯕ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯐꯥꯎꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯅꯠꯇꯦ ꯐꯥꯎꯗꯦ ꯅꯪ ꯆꯥꯎ ꯆꯥꯎꯊꯣꯏ ꯀꯤꯍꯣꯝ ꯑꯃꯗꯤ ꯃꯥꯅ ꯆꯥꯔꯦ ꯌꯥꯝꯅꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯔꯤ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯃ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯩꯃ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯀꯌꯥꯗ ꯐꯖꯔꯤꯕ ꯃꯤꯡꯅꯣ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯑꯃ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯛꯂꯕ ꯆꯤꯡꯃꯥꯏ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯁꯤꯗ ꯊꯥꯔꯤꯕ ꯀꯤꯍꯣꯝ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯁꯪꯕ ꯂꯥꯛꯄꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯁꯪꯉꯤꯅꯦ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜꯗꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯤꯍꯣꯝ ꯐꯥꯝ ꯑꯣꯏꯅ ꯅꯤꯡꯗꯨꯅ ꯑꯁꯤ ꯅꯪꯅ ꯁꯪꯉꯤꯅꯦꯕ ꯑꯇꯩ ꯋꯥꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯗꯦ ꯅꯨꯄꯤꯗꯨꯅ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯆꯥꯎꯊꯣꯏꯒꯤ ꯃꯁꯥꯁꯦ ꯄꯨꯡꯄꯪ ꯄꯪꯊꯍꯟꯕꯒꯨꯝ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯃꯗ ꯄꯨꯕꯒꯤ ꯃꯇꯧ ꯑꯃ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃꯅ ꯆꯥꯎꯊꯣꯏꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯔꯝꯃꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ ꯆꯥꯎꯊꯣꯏꯅ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯃꯥ ꯌꯨꯝꯗ ꯍꯜꯂꯨꯒꯦ ꯅꯨꯡꯊꯤꯟꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝꯅ ꯂꯨꯅ ꯄꯨꯟꯕ ꯑꯃꯈꯛ ꯂꯩ ꯃꯥꯒ ꯂꯥꯛꯃꯤꯟꯅꯒꯦ ꯍꯣꯔꯦꯟ ꯃꯉꯣꯟꯗꯁꯨ ꯅꯪꯕꯨ ꯃꯁꯛ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯄꯨꯔꯛꯀꯅꯨ ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯎꯊꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ ꯅꯨꯄꯤꯁꯤꯅ ꯏꯀꯥꯏꯖꯩ ꯀꯅꯥ ꯑꯃꯠꯇ ꯎꯅꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯄꯨꯛꯅꯤꯡ ꯀꯌꯥ ꯑꯃꯁꯦ ꯂꯣꯏꯅ ꯑꯣꯜꯍꯟꯈ꯭ꯔꯕꯅꯤ ꯆꯥꯎꯊꯣꯏ ꯌꯨꯝꯗ ꯂꯥꯛꯏ ꯌꯨꯝꯗ ꯌꯥꯝꯅ ꯌꯥꯅ ꯁꯥꯏꯀꯜ ꯑꯁꯦ ꯊꯧꯗꯨꯅ ꯂꯥꯛꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯦ ꯂꯥꯛꯅꯤꯡꯕ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯄꯨꯔꯛꯀꯅꯨ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏ ꯌꯥꯝꯅ ꯇꯤꯟꯈ꯭ꯔꯦ ꯃꯤ ꯀꯌꯥ ꯑꯃ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯇꯨꯡꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯩꯔꯥ ꯆꯥꯕ ꯌꯥꯝꯅ ꯂꯥꯛꯅꯔꯝꯃꯤ ꯆꯥꯎꯊꯣꯏꯗꯤ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯁꯥꯏꯒꯤ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤꯕ ꯆꯤꯡꯈꯣꯡ ꯃꯌꯥ ꯑꯗꯨꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯗꯨꯃꯛ ꯂꯥꯛꯏ
ꯃꯥꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯂꯛꯅꯔꯛꯄ ꯑꯃꯗꯤ ꯃꯥꯕꯨ ꯀꯧꯔꯛꯄꯅꯆꯤꯡꯕ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯈꯤ꯫ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯛꯄ ꯆꯤꯡꯈꯣꯡ ꯑꯁꯣꯝꯗ ꯃꯤ ꯌꯥꯝꯅ ꯀꯥꯈꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯁꯣꯝ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯥꯎꯊꯣꯏꯗ ꯑꯃꯗꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯇꯧꯈꯤ꯫ ꯆꯥꯎꯊꯣꯏꯅ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯍꯥꯏ, "ꯀꯔꯤꯒꯤꯅꯣ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯤꯁꯤꯕꯣ?" ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯪꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ." ꯆꯥꯎꯊꯣꯏꯅ ꯑꯃ ꯍꯥꯏ, "ꯆꯨꯝꯃꯤ. ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯪ ꯑꯃ ꯌꯥꯎꯕꯒꯤ ꯃꯈꯣꯏꯅ ꯌꯦꯡꯅꯣꯏꯔꯝꯅꯤ. ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯁꯨ ꯀꯌꯥꯅ ꯆꯥꯎꯊꯣꯛꯆꯔꯕ. ꯅꯍꯥꯛꯇꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯊꯤꯅ ꯐꯖꯩ. ꯑꯗꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯌꯦꯡꯂꯤꯕꯅꯤ." ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯥꯅ ꯅꯣꯛꯂꯛꯄꯁꯤꯗ ꯑꯣꯏꯔꯦ ꯆꯥꯎꯊꯣꯏꯅ ꯍꯦꯟꯅ ꯉꯥꯎꯔꯤꯕ, ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯃꯁꯥꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯎꯈꯣꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯆꯣꯏꯔꯣꯜ ꯂꯣꯟꯕꯒꯨꯝ ꯇꯧꯕꯁꯤꯗ ꯑꯇꯣꯞꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯆꯥꯎꯊꯣꯏꯅ ꯈꯪꯖꯗꯕꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥꯅ ꯆꯥꯎꯊꯣꯏꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯎꯊꯣꯏ ꯃꯁꯤꯗ ꯂꯥꯛꯏ, ꯑꯗꯨꯒ ꯎꯈꯣꯡ ꯑꯁꯤꯒꯤ ꯃꯈꯣꯡꯃꯛꯇꯗ ꯅꯨꯄꯤꯁꯤꯒ ꯃꯥꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ꯫ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯋꯥꯔꯤ ꯌꯥꯝꯅ ꯂꯤ, ꯅꯨꯄꯤꯁꯤꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯂꯥꯛꯄ ꯃꯤꯁꯤꯡꯅꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ, ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯁꯤꯕꯣꯟ ꯋꯥ ꯉꯥꯡꯅꯕꯗꯤ ꯑꯗꯨꯃꯛ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯤꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯃꯌꯥꯝ ꯑꯁꯤꯅ ꯀꯜꯂꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯔꯣꯁꯟꯅ ꯆꯥꯎꯊꯣꯏꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯆꯥꯎꯊꯣꯏꯗꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯔꯣꯁꯟꯅ ꯄꯥꯈꯠꯆꯕꯗꯒꯤ "ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ? ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯨꯃꯤꯟ ꯃꯪꯕꯤ ꯃꯆꯤꯗ ꯐꯝꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯁꯤꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯅꯧ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇꯗꯤ ꯔꯣꯁꯟꯅ ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯆꯥꯎꯊꯣꯏꯗꯤ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯤ ꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤꯁꯤꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ, ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ? ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯃꯛ ꯆꯥꯎꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯆꯠꯇꯨꯅ ꯀꯣꯏꯄꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯩꯃ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯆꯤꯡꯈꯣꯡꯗꯨꯗꯒꯤ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯀꯣꯏꯄꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯟꯅ ꯀꯞꯄ, ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯁꯤꯡꯅ "ꯀꯔꯤꯅꯣ ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯞꯂꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅꯤꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠꯁꯤꯡ ꯄꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯑꯃꯗꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕꯅꯆꯤꯡꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯪꯗꯕꯅꯤ, ꯀꯅꯥꯅꯁꯨ ꯃꯁꯤꯒꯤ ꯁꯥꯎꯝ ꯑꯁꯤ ꯎꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯆꯥꯎꯊꯣꯏꯕꯨ ꯁꯪꯂꯤꯕ꯭ꯔꯥ, ꯀꯣꯏꯄꯥꯏꯗꯨꯅ ꯀꯣꯏꯆꯠꯇꯨꯅ ꯂꯩꯕ ꯃꯇꯝ ꯀꯌꯥ ꯑꯁꯤꯗ ꯍꯨꯏꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯇ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯄꯪꯈꯣꯡꯗ ꯈꯣꯡꯕꯅꯤ, ꯄꯪꯀꯞꯇ ꯀꯞꯄꯅꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯂꯣꯝꯗꯁꯨ ꯅꯨꯄꯤꯗꯨꯅ ꯏꯁꯩ ꯌꯥꯝꯅ ꯉꯪꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯪ ꯍꯥꯋꯩ ꯀꯔꯤꯑꯣꯏ ꯇꯥꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯜꯂꯨꯗꯕꯅꯤ, ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯩ, "ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯦ ꯍꯨꯏ ꯀꯟꯅ ꯈꯣꯡꯏ ꯀꯞꯏ꯫ ꯑꯗꯨꯒ ꯌꯦꯅꯈꯥ ꯂꯨꯈꯥꯗꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯗꯨꯡꯗꯥꯡ ꯆꯦꯟꯕ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ꯫ ꯍꯨꯔꯥꯟꯕꯕꯨ ꯂꯥꯛꯂꯤꯕ꯭ꯔꯥ, ꯀꯔꯤꯅꯣ ꯇꯝꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯃꯛ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯕꯗꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯅꯈꯤꯗꯕꯅꯤ꯫ ꯆꯥꯎꯊꯣꯏꯗꯤ ꯅꯣꯡꯃꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ꯫ ꯃꯃꯥꯅꯁꯨ ꯇꯣꯏꯃꯜꯂꯕꯗ "ꯅꯪꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯅꯃꯥꯟꯅꯕꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯕꯁꯨ ꯅꯪ ꯍꯦꯛꯇ ꯊꯦꯡꯅꯗꯦ꯫ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯄꯦꯟꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ꯫
ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯎꯅꯕꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯗ ꯐꯥꯎꯕ ꯃꯥꯅ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯁꯤꯗꯅꯤ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯑꯁꯤꯗꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯅ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯎꯅꯒꯅꯤ, ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯅꯨꯃꯤꯠ 4-5 ꯑꯃꯗꯤ ꯁꯨꯝꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤꯗꯨꯅ ꯂꯥꯛꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯁꯤ ꯌꯥꯝꯅ ꯇꯝꯅꯕ, ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯂꯥꯏ ꯊꯣꯛꯑꯦ ꯇꯝꯅꯔꯦ꯫ ꯃꯤꯅ ꯃꯍꯩ ꯊꯥꯖꯤꯜꯂꯕ꯭ꯔꯥ, ꯕꯨꯠ ꯊꯥꯖꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯛꯏ꯫ ꯆꯧꯊꯣꯏꯗꯤ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯇꯥꯔꯝꯗꯕꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯅꯣꯡꯃꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯗꯕ ꯌꯥꯗꯦ ꯃꯍꯥꯛꯇꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯥꯎꯊꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯇꯥꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ, ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯊꯥꯖꯕ꯭ꯔꯥꯅꯦ? ꯆꯥꯎꯊꯣꯏꯅ ꯍꯥꯏ, ꯊꯥꯖꯗꯦ꯫ ꯃꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯗꯣ ꯑꯩꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯍꯣꯡꯉꯤ ꯍꯥꯏ꯫ ꯍꯥꯟꯅꯗꯤ ꯅꯤꯡꯕ ꯀꯥꯏꯕ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯃꯤ ꯀꯅꯥ ꯄꯨꯅꯤꯡꯗꯕꯅꯤ, ꯊꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕꯗꯒꯤ, ꯅꯪꯕꯨ ꯊꯦꯡꯅꯕꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯏꯅꯧ ꯅꯧꯕꯒꯨꯝ, ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯕꯒꯨꯝ ꯑꯗꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯅꯪꯗꯤ ꯀꯔꯤ ꯅꯤꯡꯕ ꯀꯥꯏꯕ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯄ? ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯃꯤꯅ ꯃꯥꯕꯨ ꯄꯩꯁꯥ ꯃꯠꯄꯤꯈꯤꯕ, ꯃꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯂꯧꯕꯤꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯃꯥꯅ ꯄꯦꯟꯗꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯛꯏ, ꯂꯤꯔꯛꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯆꯥꯎꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨꯃꯛ ꯆꯤꯟꯊꯔꯛꯏ꯫ ꯆꯥꯎꯊꯣꯏꯅ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ? ꯅꯨꯄꯤꯁꯤꯅ ꯍꯥꯏ, ꯅꯪꯒꯤ ꯑꯋꯥꯕ ꯅꯇꯧꯗꯣ, ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯅ ꯂꯩꯐꯝ ꯈꯪꯗꯕꯅꯤ꯫ ꯆꯥꯎꯊꯣꯏꯅ, ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯁꯦ, ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯩꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯦꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯆꯥꯎꯊꯣꯏꯅ, ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ, ꯂꯥꯟꯅ ꯈꯟꯅꯨꯀꯣ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯀꯩꯁꯨꯝ ꯈꯟꯗꯦꯗ꯫ ꯑꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯀꯅꯨ꯫ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯥꯎꯊꯣꯏꯗ ꯋꯥꯍꯪ ꯍꯪꯉꯤ, ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯆꯥꯎꯊꯣꯏ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯇꯨꯃꯤꯟꯅ ꯅꯣꯠꯊꯔꯒ ꯏꯪꯅ ꯇꯞꯅ ꯆꯥꯎꯊꯣꯏꯅ ꯈꯨꯝꯃꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯅꯣꯟꯊꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏ, ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯇꯣꯏꯅ ꯂꯥꯛꯑꯣ, ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯛꯄꯗꯣ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯍꯣꯠꯅꯧ, ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯀꯅꯨ꯫ ꯅꯍꯥꯛꯀꯤ ꯏꯃꯥ ꯈꯛꯇ ꯂꯩ ꯍꯥꯏꯕꯗꯣ, ꯏꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯨ꯫ ꯉꯁꯤ ꯅꯍꯥꯛꯅ ꯈꯣꯡꯐꯝ ꯑꯃꯗ ꯃꯥꯏꯊꯤꯔꯕꯁꯨ ꯈꯣꯡꯐꯝ ꯑꯃꯗ ꯑꯃꯨꯛ ꯀꯥꯈꯠꯅꯕ ꯍꯣꯠꯅꯧ꯫ ꯍꯥꯏꯅꯕ ꯂꯩꯗ꯭ꯔꯥꯅꯦ, ꯇꯤꯡꯈꯪ ꯑꯃꯅ ꯌꯨꯔꯕꯁꯨ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯍꯥꯛꯅ ꯃꯤꯅ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯍꯠꯄꯤꯈꯤꯕ, ꯃꯤꯅ ꯅꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯈꯤꯕ ꯀꯌా ꯑꯗꯨꯅ ꯑꯗꯨꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯜꯂꯒꯦ ꯈꯟꯒꯅꯨ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯑꯇꯩ ꯃꯇꯝꯗꯗꯤ ꯅꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯔꯕꯤ ꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ, ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯥꯟꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯆꯥꯎꯊꯣꯏꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯈꯤ꯫ ꯆꯥꯎꯊꯣꯏꯅꯁꯨ ꯍꯥꯏ, ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯃꯥꯡꯈꯤꯕ, ꯅꯤꯡꯕ ꯀꯥꯏꯕ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯁꯨ ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯒꯦ, ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ, ꯑꯩ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯂꯣꯏ, ꯑꯩ ꯄꯩꯁꯥ ꯀꯟꯅ ꯇꯥꯟꯒꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯄꯤ ꯇꯥꯏ, ꯀꯞꯄꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏ, ꯅꯍꯥꯛ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ꯫
ꯆꯥꯎꯊꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯆꯥꯎꯊꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯦ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯛꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ꯫ ꯑꯗꯨꯒ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯟꯅ ꯃꯍꯥꯛ ꯃꯇꯣꯝꯇꯃꯨꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯑꯁꯦ ꯅꯧꯅ ꯁꯦꯝꯗꯣꯔꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯑꯃꯗꯤ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯖꯕꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯀꯌꯥ ꯑꯁꯤꯗ ꯂꯩꯃꯒꯤ ꯊꯋꯥꯏꯅ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯃꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯈꯪꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯆꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯤꯗꯗꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯆꯥꯎꯊꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯆꯠꯂꯦ, ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯗꯤ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨꯃꯛ ꯄꯥꯏꯔꯛꯄ ꯂꯥꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯈꯔ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯃꯗꯤ ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯀꯞꯄ ꯈꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯋꯥꯍꯟꯕ, ꯃꯤꯉꯣꯟꯗ ꯆꯩꯊꯦꯡ ꯄꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯔꯛꯇꯦ꯫ ꯆꯥꯎꯊꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯔꯣꯁꯟꯅ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤ꯫ ꯈꯪꯂꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯆꯥꯎꯊꯣꯏꯗ ꯃꯥꯅ ꯋꯥ ꯍꯪꯉꯤ, "ꯏꯇꯥꯎ, ꯅꯪꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯀꯜꯂꯛꯄꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯅ ꯅꯍꯥꯛꯅ ꯂꯣꯟꯅ ꯀꯗꯥꯏꯗꯅꯣꯝ ꯆꯠꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ?" ꯆꯥꯎꯊꯣꯏ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯅ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯥꯛꯊꯣꯛꯇꯅ ꯂꯣꯟꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯟꯅꯕ ꯃꯇꯝꯗꯗꯤ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯂꯝꯕꯤꯔꯣꯝꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯥꯅ ꯆꯠꯈꯤꯕꯁꯦ ꯔꯣꯁꯟꯅ ꯂꯥꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯈꯪꯈꯤꯕꯅꯤ, ꯑꯗꯨꯃꯛ ꯎꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯣꯝꯗ ꯃꯥꯅ ꯀꯠꯈꯤꯕ ꯀꯌꯥꯁꯤꯁꯨ ꯔꯣꯁꯟꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯟ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅꯗꯤ ꯏꯟꯅꯈꯤꯗꯦ꯫ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯔꯣꯁꯟꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯆꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯁꯟꯅ ꯃꯥꯕꯨ ꯊꯠꯂꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯑꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯁꯤꯗꯤ ꯅꯪꯗꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯑꯣꯏꯔꯦ." ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯑꯁꯦ ꯍꯦꯛꯇ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯁꯤꯜꯂꯛꯈꯤ꯫ ꯔꯣꯁꯟꯅ ꯍꯥꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯧꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯊꯃꯣꯏ ꯄꯤꯛꯃꯜꯂꯦ꯫ ꯀꯔꯤꯒꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯣꯟꯅ ꯆꯠꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" ꯆꯥꯎꯊꯣꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯐꯥꯈ꯭ꯔꯕꯅꯤꯅ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯁꯨ ꯂꯣꯠꯄ ꯌꯥꯗꯗꯨꯅ ꯃꯃꯥꯟꯅꯕ ꯔꯣꯁꯟꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏ, "ꯏꯇꯥꯎ, ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯂꯤꯕ ꯀꯌꯥꯁꯦ ꯃꯥꯅ ꯊꯧꯅꯥ ꯄꯤꯕꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯗꯨ ꯄꯨꯔꯒ ꯂꯥꯛꯀꯦ, ꯅꯪꯅꯁꯨ ꯃꯁꯛ ꯈꯪꯅꯧ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤ꯫ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯣꯠꯄꯅꯤ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯪꯅ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯗꯧꯅ ꯃꯥꯅ ꯊꯧꯅꯥ ꯀꯌꯥ ꯄꯤꯕꯤꯔꯛꯑꯦ." ꯔꯣꯁꯟꯁꯨ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯅꯨꯄꯤ ꯍꯥꯏꯕ? ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯕ? ꯃꯃꯤꯡꯗꯤ?" "ꯃꯃꯤꯡꯗꯤ ꯂꯩꯃ ꯀꯧꯏ꯫ ꯍꯧꯖꯤꯛꯀꯤ ꯀꯤꯍꯣꯝ ꯊꯥꯔꯤꯕ ꯐꯥꯝ ꯑꯗꯣ ꯃꯥꯅ ꯁꯪꯉꯤꯁꯨ ꯍꯥꯏ." ꯔꯣꯁꯟꯅ ꯍꯥꯏ, "ꯑꯗꯨꯗꯤ ꯑꯩꯁꯨ ꯎꯅꯕ ꯂꯥꯛꯀꯦꯗꯅ?" ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯒꯦ, ꯃꯥꯅ ꯌꯥꯔꯒꯗꯤ ꯏꯕꯥꯅꯤ ꯆꯠꯁꯦ꯫ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯋꯥꯈꯨꯝ ꯃꯥꯅ ꯇꯥꯗ꯭ꯔꯒꯗꯤ ꯑꯩ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯕ." ꯔꯣꯁꯟꯁꯨ ꯃꯃꯥꯟꯅꯕꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯀꯌꯥꯁꯤꯗ ꯌꯥꯔꯝꯃꯤ꯫ "ꯅꯪ ꯐꯖꯅ ꯍꯪꯉꯣ, ꯌꯥꯕ꯭ꯔꯥ ꯍꯪꯉꯨꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯆꯥꯎꯊꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯔꯝꯃꯤ꯫ ꯎꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯥꯅ ꯇꯝꯂꯝꯃꯤ, ꯃꯥꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯌꯥꯗꯦ꯫ "ꯄꯨꯔꯛꯀꯅꯨ, ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ." ꯃꯁꯤꯗꯗꯤ ꯆꯥꯎꯊꯣꯏ ꯀꯔꯤ ꯍꯥꯏꯒꯅꯤ? ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯕ ꯇꯨꯡꯗ
ꯃꯃꯥꯟꯅꯕ ꯔꯣꯁꯟꯗ ꯅꯨꯄꯤꯗꯨꯅ ꯌꯥꯗꯦ ꯍꯌꯦꯡ ꯌꯥꯔꯕ ꯃꯇꯝꯗ ꯅꯪꯒꯁꯨ ꯃꯁꯛ ꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯣꯁꯟꯁꯨ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯁꯦꯝꯗꯣꯛꯄꯤꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯁꯟꯗꯁꯨ ꯈꯪꯅꯤꯡꯕꯗꯤ ꯌꯥꯝꯅ ꯐꯥꯎꯕꯅꯤ ꯃꯁꯤꯃꯛꯅ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯗꯤ ꯆꯥꯎꯊꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯔꯣꯁꯟꯁꯨ ꯑꯗꯨꯃꯛ ꯏꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯪꯍꯟꯗꯅ ꯃꯃꯥꯏ ꯑꯁꯦ ꯐꯤ ꯑꯃꯅ ꯈꯨꯝꯂꯒ ꯆꯥꯎꯊꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯥꯅ ꯎꯅꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯣꯟꯅ ꯂꯣꯟꯅ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ ꯆꯥꯎꯊꯣꯏꯁꯨ ꯔꯣꯁꯟ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯗꯦ ꯑꯁꯨꯝꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯂꯩꯃꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯧ ꯑꯁꯦ ꯔꯣꯁꯟꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯟꯅ ꯈꯪꯅꯔꯦ ꯆꯥꯎꯊꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯃꯅꯥꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯣꯝꯇ ꯆꯣꯔꯣꯜ ꯂꯣꯟꯕꯒꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯔꯣꯁꯟꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯔꯣꯁꯟꯁꯦ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯈꯦꯗꯨꯅ ꯑꯃꯗꯤ ꯃꯇꯣꯝꯇ ꯍꯔꯥꯎꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯅꯕꯒꯤ ꯃꯇꯧ ꯀꯌꯥꯁꯦ ꯎꯔꯝꯃꯤ ꯃꯥꯕꯨ ꯎꯕꯗ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯂꯥꯛꯑꯒ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯂꯥꯛꯑꯒ ꯆꯣꯔꯣꯜ ꯂꯣꯜꯂꯤꯅꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯁꯦ ꯔꯣꯁꯟꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯟꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯑꯣ ꯃꯥꯗꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯃꯤ ꯅꯠꯇꯦꯗꯅ ꯁꯥꯔꯣꯏ ꯉꯔꯣꯏ ꯊꯦꯡꯅꯕ ꯎꯅꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯏꯁ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯋꯥꯈꯜ ꯇꯥꯗꯕꯅꯤ ꯍꯟꯗꯛꯃꯨꯛ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯁ ꯏꯃꯥꯟꯅꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯎꯔꯅꯤ ꯑꯩꯕꯨ ꯆꯪꯁꯤꯔꯥꯅꯦ ꯆꯪꯉꯔꯣꯏꯒꯦ ꯍꯣꯔꯦꯟ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯁꯨꯝꯅ ꯔꯣꯁꯟꯅ ꯋꯥꯈꯜ ꯑꯁꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕ ꯆꯥꯎꯊꯣꯏ ꯑꯁꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯉꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯔꯣꯁꯟꯅ ꯆꯥꯎꯊꯣꯏꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯏꯇꯥꯎ ꯅꯪꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯆꯠꯄꯗꯣ ꯆꯠꯀꯅꯣ ꯅꯪ ꯑꯗꯣꯝꯗ ꯆꯠꯇꯕꯅ ꯐꯒꯅꯤ ꯆꯥꯎꯊꯣꯏ ꯔꯣꯁꯟꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏ ꯑꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯦ ꯅꯪ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯆꯠꯀꯅꯣ ꯑꯗꯨꯕꯨ ꯔꯣꯁꯟꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯤ ꯆꯥꯎꯊꯣꯏꯅ ꯌꯥꯅꯤꯡꯕ ꯀꯧꯕ ꯂꯩꯇꯦ ꯏꯇꯥꯎ ꯂꯩꯃꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪꯒ ꯃꯁꯛ ꯈꯪꯅꯍꯟꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯁꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯔꯣꯁꯟꯅ ꯍꯥꯏ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯪ ꯆꯠꯇꯕꯅ ꯐꯒꯅꯤ ꯅꯪ ꯑꯁꯦꯡꯕ ꯆꯠꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯕꯨ ꯃꯥꯅ ꯐꯥꯊꯩ ꯃꯥꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯌꯥꯗꯦ ꯃꯁꯤꯗꯒꯤ ꯋꯥ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕꯁꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯔꯣꯁꯟꯅ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯃꯈꯛ ꯋꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯁꯤꯒ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯄꯨꯟꯅ ꯎꯠꯂꯒꯦ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯂꯒ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯔꯣꯁꯟ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯥꯞꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯥꯝꯊꯣꯛꯂꯝꯃꯤ ꯃꯃꯥꯟꯅꯕ ꯌꯨꯝꯗ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯇꯨꯡꯗ ꯔꯣꯁꯟꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ ꯌꯦꯡꯉꯨꯇꯣ ꯅꯪꯅ ꯂꯩꯃ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯁꯦꯛ ꯃꯉꯥꯜ ꯄꯤ ꯍꯥꯏꯔꯤꯕꯗꯣ ꯂꯩꯃꯁꯤ ꯀꯗꯥꯏꯗ ꯌꯥꯎꯕꯅꯤ ꯌꯦꯡꯉꯨ ꯅꯪꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯅꯪꯅ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯀꯌꯥ ꯑꯁꯤꯗ ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯄꯅꯤ ꯌꯦꯡꯉꯨꯇꯣ ꯅꯍꯥꯛꯅ ꯇꯣꯝꯇꯅ ꯂꯦꯞꯂꯤꯕ ꯅꯪꯅ ꯅꯈꯨꯠ ꯍꯥꯏꯔꯤꯕ ꯅꯪꯅ ꯅꯣꯛꯂꯤꯕꯁꯤꯗ ꯅꯪꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤꯁꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪꯕꯨ ꯎꯔꯨꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯅꯪꯁꯤ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯆꯣꯔꯣꯜ ꯂꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤ ꯅꯠꯇꯦ ꯃꯁꯦ ꯕꯨꯠꯅꯤ ꯁꯥꯔꯣꯏꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯎꯊꯣꯏꯁꯦ ꯃꯁꯥꯁꯤ ꯕꯪ ꯂꯥꯎꯔꯦ ꯀꯩꯅꯣꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯗꯧꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ ꯇꯁꯦꯡꯅ ꯃꯍꯥꯛ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯆꯠꯄꯁꯦ ꯌꯥꯝꯅ ꯀꯤꯔꯛꯂꯝꯃꯤ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛꯁꯦ ꯆꯠꯂꯝꯗꯦ ꯊꯕꯛ ꯁꯨꯕꯁꯨ ꯃꯍꯥꯛꯁꯦ ꯆꯠꯇꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯃꯥꯅ ꯆꯠꯇꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯂꯤꯕꯅꯤ ꯆꯥꯎꯊꯣꯏꯒꯤ ꯃꯪꯍꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ
मागी मंगलाद नुपी असिना कप कपतुना अइग नाक्ता नंग लाक्त्रिब करिगिनो हादुना वा कया अमा हाइबा होरगे मेकअप थोलगे चौथोई नुपीदुगी अवाबा मतौ मागी नुंगाइतबा मोंग मतौ कया सिदा लेफमसु खंगदे कइनो तोरसिबो अइना मागी मनाका चत्तबगी माना कपतुना कौरिबसिनि करिगिनो अइबु करम तौसिगे इमानबनि यंगलिबा फोटोसिंग सिदना मा याउदबा अदुबु ngasi फावबदी नुपीसिना अइंगोंदा करिगुंबा अमता फावबु तोरक्ते अइबु वहनबसु तौदे अइगी पुंसिबसु माना नुंगाइननबा अमदी होनबगी थौना कया अमसु माना पीरिबनि अइना तौगदबु सिब करिनो अस अइ वखल वारे हादुना चौथोइसे थेंगलबा अहिंग नोंगाइगी मतम असिदा मेकअप थुलकपदा मासि कापे नोंगालक मतमदा महाकसे रोशनगी मनाक्ता लाई रोशनगी मखोय अनि उनरमे उनबा मतमदा रोशनसु चौथोइगी अवाबा नुंगाइतबा कया असिदा करि हाइगनि महाक्ति चिंखोंग अदोंदा अमुखना चलहलिंद्रबनि हंदना मागिदमक्ता लाई खुरुमनिंगबा कया अमसु फावरबनि अदुबु चौथोइना मपी लंगदुना नुपीसिगा मागा थेनखिबा मतमदा नुपीसिना मंगोंदा नुंगाइतबा अमदि मागी पुसिदा सोकु याबा करिगुम अमतसु तौदे अइ नुपीसु उननिंगे हादुना चौथोइना वा हाइरमे मसिदगी रोशन हाइ उनदि उनो खुदोंग थीबा थीदबा हाबसे नंगी नराइबगिसु मखा पोले अदुबसे मसी कैमरा से लोना पाइको सुमाइ तोर कापने तो येंगो तो असिदा नंबा असुम तौबा असुमना फोटो कापगी नियम कया से लोना ताकपिरमे अदुगा अइदि लामले होगे नहांगना अइना हारिबु वासे थाजदबा तारबदि नहांगना नुपी अदु उबु मतमदा मंगोंदगी लाम लेरगा लोना लुमलगा माबु उबु खुथिंग नंगना फोटो चिकाबु मतम मदुदा उबरि येंगु ममी ताबरि येंगु हादुना रोशनना चौथोइदो वरि सारमे चौथोइसु रोशनना हारिबु खुदिमसिंग अदो लोइना यादुना ngasiगी नुथिंगी नुमदांग वरंगी मतम सिदा माकसे चखिरमे चौथोइना सिंखोंग अदु योरबदा परेंग हौरिबु उबांबिसिंग अदुगी मनाक हेक योरपददी खरा लाक्तकना नुपी अदुना माबु उबदगी इसै ngangduna makut khatuna mabu law kodbase chauthuna uri masidagi mahangna nupi sida natta sa yengda sa lona camera adu puthoktuna mana lona maigai mapa laktuna photo si kapani asumna photo manga tara mana kapkhirami aduga mahangna camera ado hapchin khirami nupi siga maga wari yamna sanare aduga chauthoina su nupi sida kari maramgi tamak imana bada nangu masak ta ke habi yadribano aduga ibani na wari sanaba matamda atopa laliba mising na ubada ekhoida mun yeliba makhoina chibon gana ripsine karigino hadna chauthoina leimadi yengduna wa hanglami leimana wase thaidoktuna atopa pakum kaya ama piduna wase nathaina ba honai numisisu wari sab matamda chauthoise magi masara chingnabadi yama thallabani mina makhoida mun yelakpa mamana barusana yenglaki photo amadi hojik ngasai mana kapki photo sing adu da nupidu mami ese tabra tadabra habase khaningmuna chauthoi ese langthakna bani wari khara saram daga chauthoi yumda lai mamara baro sangam khoi ni tawduna photo sing adu samthokum batamadi haibaga tawbaga nupidu mami ese am photo taram da bani chauthoi magi masa se yam nikhirami akibi am helame mamana baro sandamana che ndu kochile ayam pakale ayamna kiri hadra mana kapsirami rosanna mabu thienduna yumda puri numusiki numidangi matamda matomda tumba kibadagi rosanna makhoi ani makhoi yumna tuminarami mamadi warisinga si khangdi adubu rosanna su haidoktri chauthoina su haidoktri asumna numidangi matam masita magi kijaba magi wajaba kaya se nupidudi magi yumsiki akoibada numidangi matam kudingda pairika lakpanina chauthoi gi oirba mataw se mana urame mana loina khanglami chauthoi gi yamna kijaba magi wajaba mataw kaya se leimagi thawai ni yengba ngamde kiduna mana paning taniliba pangchungda songliba rosanna mabu themliba kaya sida leimanadi aduma uribani thongnaw asigi mapandagi aduma khangniribani yengba ngamde mamittagi mapi phawba tarame numidang chupa ama chauthoina wariba rosanna mabu themliba kaya asibu yenglaga leima tashinama kapsirami huising sina kanna khongliba chauthoina tumtharibani hadum tumthagani
ꯂꯩꯃꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯁꯩ ꯉꯪꯂꯛꯄ ꯃꯇꯝꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯇꯨꯅ ꯃꯥꯅ ꯀꯤꯖꯔꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯃꯅ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯆꯥꯎꯊꯣꯏꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯀꯤꯕ ꯀꯌꯥ ꯑꯁꯦ ꯔꯣꯁꯟꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯔꯣꯁꯟꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯤꯕꯨ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯆꯥꯎꯊꯣꯏ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯂꯥꯛꯈꯤꯗꯕ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯄꯔꯦꯡ ꯁꯥꯟꯅ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯉꯥꯊꯗꯨꯅ ꯂꯩꯃꯅ ꯆꯥꯎꯊꯣꯏ ꯂꯥꯛꯄ ꯉꯥꯏꯖꯈꯤ꯫ ꯏꯁꯩ ꯉꯪꯗꯨꯅ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯃꯥꯅ ꯆꯥꯎꯊꯣꯏꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯀꯧꯖꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯕ ꯑꯃꯠꯇ ꯐꯥꯎꯕ ꯎꯠꯇ꯭ꯔꯕꯅꯤ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯄꯥ ꯑꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯁꯛꯇꯝ ꯑꯁꯤꯗꯕꯨ ꯃꯥꯅ ꯌꯦꯡꯖꯕꯅꯤ꯫ ꯈꯪꯉꯤ ꯊꯋꯥꯏ ꯃꯥꯒ ꯇꯥꯏꯕꯪ ꯃꯤ ꯃꯥꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯃꯥꯕꯨ ꯊꯋꯥꯏ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯅ ꯈꯜꯂꯨꯔꯤꯕ? ꯑꯃꯨꯛ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯄꯥꯏꯔꯒ ꯂꯥꯛꯀꯅꯤ꯫ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯦ ꯆꯥꯎꯊꯣꯏꯅ ꯂꯥꯛꯇ꯭ꯔꯕꯗ ꯂꯩꯃ ꯇꯁꯦꯡꯅꯃꯛ ꯋꯥꯈꯤ꯫ ꯃꯉꯥꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯂꯥꯟꯗꯗꯤ ꯂꯩꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯆꯥꯎꯊꯣꯏꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯂꯩꯃꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤꯃꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯁꯥꯐꯣꯡꯒꯗꯕ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯀꯗꯕ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯁꯛꯇꯤ ꯈꯪꯈꯣ꯫ ꯑꯩꯒꯤ ꯈꯨꯜꯗꯨꯗ ꯂꯥꯛꯇꯨꯅ ꯅꯪ ꯑꯩꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯗꯤ ꯈꯪꯗꯤ ꯈꯪꯂꯛꯈꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯎꯗ꯭ꯔꯕꯗ ꯂꯩꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯤꯖꯕ ꯅꯇꯧ ꯀꯌꯥ ꯑꯗꯨꯗ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯛꯇꯝꯗꯤ ꯑꯩꯉꯣꯟꯗ ꯂꯥꯠꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤ ꯇꯥꯔꯨꯕ, ꯅꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ, ꯃꯃꯥꯡꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯅꯪꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝꯅ ꯄꯤꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯕꯁꯨ ꯅꯍꯥꯛ ꯍꯣꯠꯅꯕꯗꯤ ꯂꯦꯞꯀꯅꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯀꯩꯗꯧꯉꯩꯗ ꯅꯤꯡꯍꯟꯅꯔꯣꯏꯗꯕꯅꯤ꯫ ꯍꯟꯅ ꯍꯟꯅ ꯆꯥꯎꯈꯠꯅꯕ, ꯍꯦꯟꯅ ꯃꯥꯡꯊꯪꯅ ꯀꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯆꯤꯡꯈꯣꯡ ꯑꯁꯣꯝꯗꯗꯤ ꯂꯥꯛꯑꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯈꯨꯜ ꯃꯆꯥ ꯑꯗꯨꯗ ꯅꯍꯥꯛ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯑꯣ꯫ ꯅꯣꯡꯃꯇꯪꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯅꯈꯣꯀꯣ꯫ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯁꯨ ꯃꯇꯝ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯆꯠꯂꯒꯅꯤ꯫ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯗꯅꯕ ꯑꯩꯍꯥꯛ ꯆꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯕꯗ ꯆꯥꯎꯊꯣꯏ ꯃꯤꯀꯞ ꯈꯛꯇꯣꯛ ꯊꯣꯛꯂꯛꯏ꯫ ꯅꯣꯡ ꯉꯥꯟꯕꯉꯥꯏ ꯉꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯔꯣꯁꯟꯅ ꯇꯝꯂꯝꯃꯤ, ꯔꯣꯁꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯃꯪꯂꯥꯟꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯩꯅꯣꯅꯤ ꯍꯥꯏꯔꯤꯁꯤꯕꯣ, ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯑꯝꯕ꯭ꯔꯥ? ꯆꯥꯎꯊꯣꯏꯅ ꯍꯥꯏ, ꯂꯥꯛꯑꯝꯃꯤ꯫ ꯍꯩꯅꯧ ꯃꯈꯣꯡꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯩꯗꯤ ꯆꯪꯉꯨꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯂꯨꯁꯦ꯫ ꯑꯩ ꯏꯁꯥꯁꯦ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯔꯣꯁꯟꯅꯗꯤ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯁꯟꯁꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ, ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯅꯠꯇꯕ ꯃꯊꯪꯒꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧ ꯃꯈꯣꯡꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯈꯨꯜ ꯃꯆꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯈꯨꯜ ꯃꯆꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯝꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ, ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯃꯆꯥꯁꯤ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯈꯨꯜ ꯃꯆꯥꯁꯤꯒꯤ ꯀꯩꯊꯦꯜ ꯑꯃ ꯂꯩꯔꯤꯕꯁꯦ ꯌꯧꯔꯛꯂꯦ꯫ ꯀꯩꯊꯦꯜ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯍꯨꯝ ꯃꯔꯤ ꯀꯟꯅ ꯁꯦꯡꯗꯣꯛ ꯅꯥꯟꯊꯣꯛꯂꯤꯕ ꯑꯃꯗꯤ ꯕꯦꯅꯔ ꯊꯦꯠꯄꯅꯆꯤꯡꯕ ꯇꯧꯔꯤꯕꯁꯦ ꯎꯔꯛꯏ꯫ ꯕꯦꯅꯔ ꯑꯗꯣ ꯍꯥꯏꯔꯞꯇꯪ ꯆꯦꯞꯊꯗꯨꯅ ꯆꯥꯎꯊꯣꯏꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯃꯒꯤ ꯍꯣꯇꯦꯜ ꯍꯥꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯔꯤꯕ ꯕꯦꯅꯔ ꯑꯁꯤ ꯎꯔꯛꯏ꯫ ꯑꯗꯨꯒ ꯗꯦꯀꯣꯔꯦꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤꯁꯨ ꯎꯔꯛꯏ꯫ ꯃꯁꯤ ꯎꯕꯗꯒꯤ ꯁꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯗꯨꯅ ꯆꯥꯎꯊꯣꯏ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯔꯣꯁꯟꯗ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨꯅꯦ, ꯂꯩꯃꯒꯤ ꯍꯣꯇꯦꯜ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯒ ꯐꯖꯔꯕ ꯆꯥꯎꯔꯕ ꯗꯨꯀꯥꯟ ꯑꯍꯨꯝ ꯃꯔꯤ ꯑꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?
ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯔꯤ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯏꯅꯛ ꯅꯛꯅ ꯐꯖꯔꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯈꯛ ꯂꯩꯔꯤꯕꯁꯦ ꯎꯔꯛꯏ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯁꯨ ꯆꯥꯎꯊꯣꯏꯅ ꯍꯥꯟꯅ ꯎꯔꯨꯕꯅꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯛꯇ ꯆꯥꯎꯊꯣꯏꯁꯦ ꯂꯩꯐꯝ ꯈꯪꯈꯤꯗꯕꯅꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯂꯩꯃꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯇꯁꯦꯡꯅ ꯍꯤꯡꯂꯤꯕꯒꯤ ꯃꯇꯧ ꯃꯥꯟꯕ ꯁꯛꯇꯝ ꯑꯁꯤ ꯍꯛꯇꯨꯅ ꯂꯩꯃ ꯍꯥꯗꯨꯅ ꯃꯈꯥꯗ ꯃꯤꯡ ꯊꯥꯔꯤꯕ ꯀꯌꯥꯁꯦ ꯎꯔꯛꯏ ꯃꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯔꯣꯁꯟꯗ ꯌꯦꯡꯉꯨꯇꯨ ꯑꯁꯤ ꯌꯦꯡꯉꯨꯇꯨ ꯍꯥꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯌꯦꯡꯍꯟꯕ ꯃꯇꯝꯗꯤ ꯔꯣꯁꯟꯅꯁꯨ ꯎꯔꯔꯦ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯍꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯁꯛꯇꯝ ꯑꯁꯤ ꯀꯌꯥꯗ ꯐꯖꯔꯤꯕ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯑꯗꯨꯒ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯁꯤ ꯁꯥꯡꯂꯕ ꯕꯦꯅꯔ ꯑꯃꯅ ꯂꯩꯃꯒꯤ ꯍꯣꯇꯦꯜ ꯑꯅ ꯊꯥꯔꯔꯤ ꯃꯁꯤ ꯍꯣꯇꯦꯜ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝ ꯒ꯭ꯔꯣꯁꯔꯤꯒꯤ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯃꯁꯨ ꯌꯥꯎꯔꯔꯤ ꯃꯁꯤꯕꯨ ꯌꯦꯡꯅ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ ꯔꯣꯁꯟꯁꯨ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ ꯇꯧꯐꯝ ꯈꯪꯗꯕꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯈꯨꯠꯇ ꯄꯣꯠꯆꯩ ꯈꯔ ꯄꯥꯏꯗꯨꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯟꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯒꯦ ꯔꯣꯁꯟꯅ ꯍꯥꯏ ꯃꯌꯥꯝꯅ ꯁꯤꯗ ꯃꯔꯥꯡ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗ ꯃꯩꯕꯨ ꯊꯥꯟꯕꯋꯣ ꯀꯔꯤꯌꯣ ꯁꯦꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯥꯃꯣ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯃꯥꯟꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯔꯣꯁꯟꯅ ꯍꯥꯏ ꯑꯩꯈꯣꯏꯕꯨꯗꯤ ꯈꯔ ꯂꯥꯞꯄꯦ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯔꯥꯡ ꯇꯧꯅꯔꯤꯕ ꯁꯦꯝ ꯁꯥꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯈꯪꯗꯕꯗꯒꯤ ꯍꯪꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏ ꯇꯥꯃꯣ ꯍꯌꯦꯡꯗꯣ ꯏꯆꯦ ꯂꯩꯃꯒꯤ ꯐꯤꯔꯣꯏꯅꯤ ꯑꯁꯤꯗ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯏꯆꯦ ꯂꯩꯃꯒꯤꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯥꯡꯂꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯁꯤꯁꯨ ꯃꯥꯒꯤꯅꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯤ ꯏꯆꯦꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯈꯣꯏ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯩꯁꯥꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯒꯤ ꯏꯆꯦꯗꯣ ꯂꯩꯈꯤꯗꯕꯅꯤ ꯏꯆꯦꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯆꯥꯎꯈꯠꯅꯕ ꯁꯤꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯥꯅ ꯍꯣꯠꯅꯕꯤꯕ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯊꯧꯅꯥ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯇꯥꯃꯣ ꯃꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯁꯨ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩ ꯃꯁꯤꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯩꯁా ꯑꯃꯠꯇ ꯂꯧꯗꯅ ꯃꯥꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯣꯏꯅ ꯄꯤꯖꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯃꯥꯅ ꯕꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕꯗ ꯃꯁꯥ ꯀꯣꯟꯅꯅ ꯄꯣꯈꯥꯏꯈꯤꯕꯅꯤ ꯇꯥꯃꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯋꯥꯔꯤꯕꯨ ꯑꯗꯨꯃꯛ ꯂꯤꯅꯔꯤ ꯃꯃꯥ ꯃꯆꯥꯗꯃꯛ ꯂꯩꯕꯅꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨꯃꯛ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯈꯥꯡ ꯀꯟꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯥꯒꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯀꯌꯥ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯁꯣꯟꯅꯔꯤ ꯑꯩꯈꯣꯏꯅꯁꯨ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯒꯤ ꯍꯌꯦꯡꯒ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯧꯗꯣꯛꯀꯨꯝ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛꯀꯨꯝ ꯂꯣꯏꯅ ꯊꯣꯔꯛꯇꯨꯅ ꯌꯥꯎꯅꯔꯤꯕꯅꯤ ꯑꯁꯤꯗ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯑꯁꯣꯝꯅꯁꯨ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥꯁꯤ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤꯡꯁꯤ ꯇꯥꯕꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯁꯦ ꯍꯦꯛꯇ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯃꯥꯁꯤ ꯀꯞꯊꯔꯛꯄꯅꯤ ꯂꯩꯃꯒꯤ ꯊꯋꯥꯏ ꯑꯁꯤꯒ ꯆꯥꯎꯊꯣꯏꯒ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯁꯨ ꯃꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯍꯟꯕꯤꯔꯝꯗꯕ ꯀꯌꯥ ꯑꯁꯤꯗ ꯆꯥꯎꯊꯣꯏꯁꯦ ꯅꯤꯡꯉꯝꯗꯕꯗꯨꯅ ꯃꯥꯁꯤ ꯀꯞꯄꯅꯤ ꯃꯁꯤꯗꯒꯤ ꯅꯤꯡꯉꯝꯗꯕ ꯆꯥꯛꯄ ꯍꯦꯜꯂꯕ ꯃꯍꯥꯛꯁꯦ ꯔꯣꯁꯟꯗ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯇꯥꯎ ꯆꯠꯁꯤ ꯍꯩꯅꯧ ꯃꯈꯣꯡꯂꯣꯝꯗ ꯆꯠꯁꯤ ꯃꯥ ꯉꯥꯏꯔꯝꯒꯅꯤ ꯑꯩꯗꯣ ꯍꯟꯗꯛ ꯃꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯏꯇꯥꯎ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯔꯣꯁꯟꯗ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯔꯣꯁꯟꯁꯨ ꯆꯥꯎꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯁꯤ ꯃꯤ ꯅꯠꯇꯦ ꯊꯋꯥꯏꯅꯤ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯆꯥꯎꯊꯣꯏꯅ ꯌꯥꯗꯦ ꯏꯇꯥꯎ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯂꯥꯛꯑꯣ ꯑꯁꯣꯝꯒꯤ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯆꯤꯡꯃꯥꯏ ꯄꯔꯦꯡ ꯑꯗꯨꯗ ꯃꯥ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯃꯥ ꯑꯩꯕꯨ ꯎꯗꯕꯗꯤ ꯂꯩꯕ ꯉꯝꯗꯕꯅꯦ ꯏꯇꯥꯎ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯪꯗꯨꯅ
ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯈꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯕꯗ ꯆꯥꯎꯊꯣꯏꯁꯦ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯎꯄꯥꯜ ꯄꯔꯦꯡ ꯁꯥꯟꯅꯍꯧꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯥꯎꯊꯣꯏ ꯑꯁꯦ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯃꯆꯤꯟꯗꯒꯤꯁꯨ ꯀꯧꯔꯔꯤ ꯂꯩꯃ ꯂꯩꯃ ꯑꯩ ꯂꯥꯛꯑꯦ ꯅꯪ ꯊꯣꯔꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯅꯪ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯀꯧ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯃꯁꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯗꯣꯝꯗ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯍꯥꯟꯅꯗꯤ ꯎꯈꯣꯡ ꯑꯁꯤꯒꯤ ꯃꯛꯇꯗ ꯂꯩꯃꯗꯨ ꯂꯩꯔꯝꯕꯅꯤ ꯎꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯗꯦ ꯃꯃꯥꯟꯅꯕ ꯔꯣꯁꯟꯅ ꯈꯔ ꯂꯥꯞꯇꯛꯅ ꯃꯃꯥꯟꯅꯕ ꯆꯥꯎꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯅꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯀꯪꯉꯥꯎꯅꯔꯕ ꯆꯥꯎꯊꯣꯏꯅ ꯂꯩꯃ ꯀꯟꯅ ꯀꯧꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯏ ꯃꯥꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯎꯕ ꯐꯪꯗꯕꯗꯒꯤ ꯈꯨ ꯀꯨꯗꯛ ꯀꯨꯟꯊꯔꯒ ꯃꯍꯥꯛꯁꯦ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯃꯥꯟꯅꯕ ꯔꯣꯁꯟꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯀꯞꯄꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯒꯤ ꯅꯨꯡꯁꯤꯅ ꯉꯪꯕ ꯁꯨꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯏ ꯂꯥꯛꯂꯣ ꯀꯧꯕ ꯁꯨꯔ ꯑꯁꯤ ꯇꯥꯔꯛꯏ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯏ ꯃꯥꯏꯀꯩ ꯌꯦꯡꯂꯛꯏ ꯂꯩꯃ ꯀꯗꯣꯝꯗꯒꯤꯅꯣ ꯅꯪ ꯂꯩꯕ ꯀꯧꯔꯤꯁꯤꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯇꯨꯅ ꯆꯥꯎꯊꯣꯏꯅ ꯃꯥꯏꯀꯩ ꯊꯤꯔꯛꯏ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯂꯩꯃꯕꯨ ꯍꯟꯗꯛꯃꯛꯇꯤ ꯎꯕ ꯐꯪꯅꯔꯦ ꯍꯟꯗꯛꯇꯤ ꯂꯩꯃ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯃꯄꯤ ꯏꯔꯥ ꯁꯦꯟꯗꯨꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯏꯁꯩ ꯉꯪꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯆꯥꯎꯊꯣꯏꯗꯤ ꯌꯦꯡꯂꯤꯕꯁꯦ ꯆꯥꯎꯊꯣꯏꯅ ꯎꯔꯛꯏ ꯆꯥꯎꯊꯣꯏꯅ ꯀꯧꯔꯔꯤ ꯅꯍꯥꯛ ꯀꯨꯝꯊꯔꯛꯑꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯅꯍꯥꯛ ꯃꯨꯛꯇ ꯀꯨꯝꯊꯔꯛꯑꯣ ꯂꯩꯃ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯂꯥꯛꯈꯤꯗꯕꯗꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯀꯧꯖꯩ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯂꯒꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯈꯨꯠ ꯍꯥꯏꯔꯔꯤ ꯆꯥꯎꯊꯣꯏꯅ ꯀꯞꯂꯒ ꯅꯪ ꯑꯃꯨꯛꯇꯗꯤ ꯂꯥꯛꯈꯣ ꯅꯪꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯅꯪꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌꯥ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯀꯜꯂꯛꯆꯩ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯑꯩꯁꯨ ꯀꯠꯊꯣꯛꯀꯅꯤ ꯅꯪꯅ ꯇꯥꯛꯄꯤꯔꯝꯕ ꯅꯪꯅ ꯄꯤꯕꯤꯔꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌꯥꯗꯣ ꯑꯩꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ ꯂꯩꯃ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯈꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯖꯩ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯉꯪꯈꯤꯕ ꯁꯨꯔꯗꯣ ꯉꯪꯂꯒ ꯂꯩꯃꯗꯤ ꯑꯗꯨꯃꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯆꯥꯛꯄꯗ ꯍꯦꯜꯂꯕ ꯆꯥꯎꯊꯣꯏꯅ ꯂꯩꯃ ꯀꯟꯅ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯀꯨꯟꯊꯈꯤ ꯑꯁꯨꯝꯅ ꯀꯨꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯈꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯔꯣꯁꯟ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯈꯠꯆꯗꯨꯅ ꯆꯥꯎꯊꯣꯏ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯇꯝ ꯕꯥꯛꯇ ꯄꯝꯈꯠꯂꯒ ꯔꯣꯁꯟꯁꯨ ꯀꯟꯅ ꯀꯞꯈꯤ ꯃꯃꯥꯟꯅꯕꯁꯦ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯋꯥꯈꯜ ꯃꯥꯡꯂꯝꯂꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯂꯩꯃ ꯀꯧꯗꯨꯅ ꯃꯍꯥꯛꯁꯦ ꯀꯟꯅ ꯀꯞꯆꯈꯤ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯂꯦꯞꯇꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯃꯤꯌꯥꯝꯅ ꯌꯥꯕꯤ ꯃꯤꯌꯥꯝꯅ ꯃꯥꯇꯕꯨ ꯁꯣꯜꯂꯒ ꯂꯩꯍꯧꯕꯤ ꯂꯩꯃꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯇꯤꯌꯥ ꯊꯛꯇ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯗꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯅꯤꯡꯉꯝꯗ ꯃꯍꯥꯛꯇꯤ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯒ ꯆꯥꯎꯊꯣꯏꯅ ꯀꯞꯇꯨꯅ ꯁꯣꯜꯂꯒ ꯂꯩꯍꯧꯔꯤ ꯅꯪꯅ ꯄꯤꯕꯤꯔꯝꯕ ꯊꯧꯅꯥꯁꯤꯡ ꯑꯩꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯍꯥꯏꯗꯨꯅꯗꯤ ꯃꯥꯅ ꯁꯣꯜꯍꯧꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯟꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ